Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau. Iduning thogi post agi lokhocherage Churchanpurda Hmar Zomi kanglupani khatnabada Yaore Kukidi Hmar michang changsinkrei thadau text asi da hariba si Zomi singna Hmar leader khakta da attack tawbana tanangasi ban tawriba Hmar volunteer sing dasu attack tawre police station manakta irang thoklei Kukidi thachapa sing thoraklo Hmar brothers sing asi mateng pangsi Hmar inpui gi general secretary Richard Laltan Puya Hmar kauba mioi ama March 15 gi numidangda masa khangdaba mioi Kharana mamit khumzillaga BK Montessori School campus lamkada pukhibagi thogdok kamari leinana Hmar inpui ngasi Churchanpurda ban kaubani Iduning thogi post agi lokhocherake Kabo Valley matangda 1952 gi parliament da hangkiba wahangi paukhum ase da Union State Minister sin hariba si Manipur State Darbar si India gi part ama oirabani na Kabo Valley gi Burma na pirakpa tax adu India government gi central revenue da changlai Manipur gi Maharaja na Kabo Valley hanjin hanna ba tharakpa che lei adubu merit yamna weak oi amarom da Burma na India da Kabo Valley gi tax 6,000 tax PD Kabo Valley hojik Burma gi oikre India na Kabo Valley transfer tawbirak na ba haijabagi wafam laite MK Priyobartana Manipur gi constitutional monarchy government leiringe chief minister oiba matamda India gi governor general da Kabo Valley hanjin ba thaba cherol matam adugi minister of state home Sardar Patel na Manipur gi CM da Kabo Valley hanjin bagi wafam amuk hanna hairakanu haina MK Priyobarta na governor general da thaba che adu halakhi 1952 gi Pandit Nehru amadi Burma gi PMU nu NU gi Nagaland amadi Manipur gi khongchata Burma India gi border matang da wari sana ki Pandit Nehru amadi Burma gi UNU Nagaland da di public support fangkhide ikaibanan ki 10 March 1967 ta Yangon da Indo-Myanmar border gi agreement sign tawnari ba se India gi KM Kadampili Joint Secretary of South Asia Division Ministry of External Affairs ka Burma gi Colonel Ki Muang Rising Officer of the General Staff kani masigi mamangda Pandit Nehru Burma gi Yangon da December 1954 da chatki Burma gi PM UNU ga yanache kaya sign tawnaki 1955 Nehru gi Burma khongchatadi Indira Gandhi su yauki 1957 gi October thada amuksu Rangoon Yangon da chatki Kabo Valley gi wafam asi Pandit Nehru masa khangna claim tawdana recognize tawthokibani proof haibabu parliament gi wahang paukhum amadi Sardar Patel na MK Priyobarta da Kabo Valley gi wafam haurakthana ba hairakhiba asina oire hauzik hangadaba wahangdi parliament gi ayaba yaudna sarkar na hekta topa country amada India gi lam Manipur gi lam pithokpa yabra Berubari Union and Exchange of the Enclave case ki Supreme Court ruling amagi matung inna sarkar na India gi lam pithokiba yade pidaba yadaba oiragasu Constitution ki Article 368 amendment tawraba matung da pigadabani masida Article 3 su chanaroi Kabo Valley Burma na occupy tawkhiba adu da India na reclaim tawkhidaba karigino Burma na Manipur gi damak India government da pirakpa Kabo Valley tax kana amata tanaramdana kokthokhiba karigino Joint Secretary level da sign tawnakhiba boundary agreement adu parliament ki ayaba yaukhibra boundary demarcation da Manipur state ki representative amata yahondana praja khangandana tumina tawkhibagi maram karigino India na Kabo Valley pitokhiba natraga tax kokpi khiba gi constitutional amendment kadaino Kabo Valley amuk hanjinnana ba Supreme Court ta chatkadabani matam adugi sarkar na tawramlibasi floating all rules huran no na sungnam sasondani